ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯏꯟꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ ꯍꯥꯏꯅ ꯇꯔꯥꯒꯤ ꯆꯩꯁꯨꯒꯤ ꯆꯦꯌꯔꯄꯔꯁꯟ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄꯅꯤ ꯁꯦꯟꯇꯔꯗ ꯇꯥꯏꯅꯒꯅꯨ ꯍꯥꯏꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯒꯤ ꯋꯥꯐꯝ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ MPCCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ 𝐂𝐄𝐰𝐬 ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯦꯟꯃꯥ ꯃꯆꯥ 68ꯀꯤ ꯃꯅꯨꯡꯗ 8 ꯉꯁꯤ ꯍꯦꯂꯤꯀꯣꯞꯇꯔꯅ ꯃꯣꯔꯦ ꯐꯥꯎꯕ ꯄꯨꯔꯒ ꯇꯃꯨꯗ ꯊꯤꯟꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯔꯠ ꯏꯁꯠ ꯋꯤꯟꯗꯣꯅ ꯁꯟꯗꯣꯛꯆꯔꯤꯕ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯆꯟꯃꯥꯏꯕꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯇꯣꯛꯅ ꯄꯤꯖꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯏꯟꯁꯤꯟꯗꯨꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯍꯥꯏꯅ ꯇꯔꯥꯒꯤ ꯆꯩꯁꯨꯒꯤ ꯆꯦꯌꯔꯄꯔꯁꯟ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯈꯥꯏꯗꯦꯝ ꯃꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯈꯨꯔꯥꯏ-ꯑꯍꯣꯡꯒꯩꯗ ꯂꯩꯕ ꯇꯔꯥꯒꯤ ꯆꯩꯁꯨꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯅꯤꯅ ꯍꯥꯏ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯕ ꯄꯥꯝꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯂꯥꯟꯗꯥꯔꯛꯂꯤꯕ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯥꯟ ꯑꯁꯤꯒꯤ ꯋꯥꯔꯦꯁꯤꯟ ꯑꯃ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤ꯫ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗꯤ ꯂꯨꯞ ꯀꯌꯥꯅ ꯂꯥꯎꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯪꯖꯅꯤꯡꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯥꯟ ꯊꯦꯡꯅꯒꯗꯧꯔꯤꯕ ꯑꯁꯤ ꯀꯅꯥꯒꯅꯣ ꯑꯃꯗꯤ ꯄꯨꯟꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯀꯅꯥꯒ ꯄꯨꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅꯁꯨ ꯍꯪꯂꯛꯂꯤ꯫ ꯂꯣꯏꯅꯅ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯝꯗ ꯎꯔꯤꯕꯁꯤ ꯇꯣꯛꯇꯨꯅ ꯍꯥꯟꯅꯗꯒꯤ ꯂꯩꯖꯔꯛꯂꯕ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯗꯨꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯅꯥꯔꯣꯜꯗ ꯆꯪꯂꯛꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯂꯩꯉꯥꯛꯅ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯦꯡ ꯂꯧꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯊꯝꯕ ꯑꯃꯗꯤ ꯇꯥꯟꯊꯣꯛꯄꯒꯤ ꯋꯥꯔꯤ ꯅꯤꯡꯊꯤꯅ ꯁꯥꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯇꯔꯥꯒ ꯅꯨꯃꯤꯠ 5ꯅꯤ 13ꯅꯤ ꯆꯪꯉꯛꯄ ꯑꯁꯤꯗ ꯃꯦ 3ꯗꯒꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯁꯤꯗ ꯇꯪ ꯇꯥꯗꯕ ꯐꯤꯕꯝ ꯑꯃ ꯆꯌꯦꯠꯅꯕ ꯑꯃꯒ ꯒ꯭ꯌꯥꯟ ꯃꯥꯟ ꯇꯥꯅꯗꯕ ꯀꯅꯥꯗ ꯇꯧꯔꯤꯕꯅꯣꯗꯨ ꯈꯪꯗꯕ ꯍꯦꯛ ꯌꯦꯡꯕꯗꯅ ꯀꯨꯀꯤꯒ ꯃꯤꯇꯩꯒ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯁꯤꯗ ꯄꯪꯇꯧꯗ ꯇꯧꯅꯕꯗꯧꯅ ꯎꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯄꯨꯜꯂꯒ ꯊꯦꯡꯅꯒꯗꯕꯅꯤ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏ ꯄꯨꯟꯁꯤ ꯄꯨꯜꯂꯒ ꯊꯦꯡꯅꯒꯗꯧꯔꯤꯕ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯊꯦꯡꯅꯒꯗꯧꯔꯤꯕꯗꯨꯅ ꯀꯔꯤꯅꯣ ꯄꯨꯟꯒꯗꯧꯔꯤꯕꯗꯨꯅ ꯀꯃꯥꯏꯅ ꯄꯨꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯁꯦ ꯑꯃꯠꯇ ꯄꯨꯊꯣꯛꯅꯗꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯏꯁꯨꯁꯦ ꯀꯨꯀꯤ ꯚꯔꯁꯦꯁ ꯃꯩꯇꯩ ꯑꯣꯏꯅ ꯃꯥꯅ ꯎꯔꯤꯕ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯑꯥꯔꯠ ꯁꯥꯏꯟꯁꯦꯁ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯄꯅꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯇꯥꯏꯅꯒꯅꯨ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇ ꯇꯥꯏꯅꯕꯗꯤ ꯑꯄꯪꯕ ꯃꯤꯅꯤ ꯍꯥꯏꯈꯤꯕ ꯑꯗꯨ ꯁꯣꯛꯂꯤꯉꯩꯗ ꯊꯨꯝ ꯊꯥꯛꯄꯅꯤ ꯃꯩ ꯆꯥꯛꯂꯤꯉꯩꯗ ꯘꯤ ꯍꯩꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯣꯡꯒ꯭ꯔꯦꯁ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯩꯁꯥꯝ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ BT ꯔꯣꯗꯇ ꯂꯩꯕ MPCCꯒꯤ ꯑꯣꯐꯤꯁ ꯀꯣꯡꯒ꯭ꯔꯦꯁ ꯚꯕꯟꯗ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ 10 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯁꯨꯛ ꯀꯨꯏꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯗ꯭ꯔꯒ ꯍꯧꯖꯤꯛꯇ ꯉꯥꯡꯂꯛꯂꯤꯕ ꯑꯁꯤ ꯃꯤꯈꯜ ꯃꯌꯥꯒꯤ ꯃꯤꯌꯥꯝꯗ ꯎꯠ ꯆꯥꯏꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯕꯨ ꯂꯥꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯥꯜ ꯁꯤꯖꯤꯜꯂꯤꯕ ꯑꯁꯤ ꯂꯦꯞꯄꯤꯌꯨ꯫ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯌꯥꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯇꯣꯉꯥꯟꯕ ꯃꯔꯝ ꯀꯌꯥ ꯄꯤꯁꯤꯟꯕ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯑꯃꯗꯤ ꯌꯨꯅꯤꯌꯟ ꯃꯤꯅꯤꯁꯇꯔ ꯀꯤꯔꯟ ꯔꯤꯖꯤꯖꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯥꯏ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯥꯡꯗꯒꯤ ꯍꯧꯔꯛꯄꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯋꯥꯐꯝꯅꯤ꯫ ꯍꯧꯖꯤक थोक्लिबा इरांग असी मे 3दगी हौखिबा नत्ते। कुमजा 2019 एप्रिल 19 चुरचानपुर कुकी सिंगना चीफ मिनिस्टर एन बीरेन संगागदबा ओपन जिम मई थादुना हौरखिबा इरांगनी हाई कोर्ट ऑर्डर की मतांगदा इरांग असी हौरकपनी हायरबदी सॉलिडरिटी रैली चटकिबा उख्रुल सेनापति अमदी तमेंगलोंगना चिंगबा मफम सिंगदा इरांग थोक्ट्रिबनो स्टेट लेंगाक अमदी सेंटर लेंगाकी थवासादबा रेस्पॉन्सिबिलिटी यावदबा अमदी मतम चान एक्शन लौखिदबना ngasi फिवम असी यौरकलिबनी थोक्लिबा इरांग असी करीदगी हौरकपनो हायबदु लमदम असिगी मिपुम खुदिमकना खंगनरबनी थौदोक असिगी मतांगदा ngasi फॉरवर्ड प्राइम मिनिस्टर नरेंद्र मोदी ना करी सुखंगदबा अमगुम तुमिना लेसिंदुना लेरी यूनियन मिनिस्टर ना पार्लियामेंट अमदी अतै प्लेटफॉर्म सिंगदा मणिपुर दा लेरिबा इरांग असिगी मतांगदा तोंगान तोंगानबा मरम कया पीदुना ngangliba असी इशू असिबु तोंगाना चटकिनबा होनबनी हाइकी। Honorable Minister Sri Kiran Rijijuna Madu Thar May Degi Thoi Basi High Court Ki Akoi Rally Tawa Solidarity Rally High Badu Degi Thopane High Borgadi. Why not in Nurkul? Why not in Tamenglong?
Why not in Senapati? Kari atopa district tangdi High Court ki version duna order duna thokun hargadi atopa district singdi kari ki thoktri no. Masi puna makna government na tawdaba tawroidaba haigadaba hairoidaba mayama parjana khangwani. Aduga amuk vote maya sida parja mayam da apangbani center government tainari apangbani Congress na thonbani haibse. Masidi is a very really unfounded statement of the Union Ministers. Sometimes Amit Shah amasung Kiran Rijijuna haiba Manipur da thoiba thodokse High Court ki order amada thonbani amu hai hauji vote maya yo kan sida parjana thonbani community ani sina thonbani masi irang je center da tainaganu center da tainabadi apangba mi ni haibido adu madu yamna laibak thiba Manipur parja se masi yam pangbadona haibagi mong se masi haihaningde Myanmar macha humfudra taret ki manungda taret ngasidagi hauna yumlo naba Myanmar gi damak Imphal airport gi helicopter na thindok pa hokre lo na yadana Manipur da changsilakiba yumlo nariba Myanmar macha humfudra taret ki manungda ahan ba tangka ki oina mioi taret ngasi masagi maramda halan kinaba thindok pa hokre ngasi ayuk pung 10 rom tarapada Imphal International Airport gi Myanmar macha taret adu helicopter amada India amadi Myanmar anigi ngamkhai tainoriba more da puki makoi immigration officer amasung more police ki SDPO gi tangda Myanmar authority da tamuda kusinaki kadawani ngasi thindokriba Myanmar macha taret asigi matungda lemhauriba mioi humfudra asina tangkak naina chaliba tha asigi taramathoi fawada Myanmar gi damak more tana helicopter da puki gadabani haina Manipur lengaki home department na tha asigi manga da thokiba order amada khangan ba laikhrabani order asigi matung inna hariba Myanmar macha singasi more fawa puraba matungda tamuda leriba immigration ki official singda India ki maikedagi more da leriba immigration officer na amuk khutsinaki gadabani makoi gi thindok tinjin gi achangba senfam sing lenga asina puthokani amadi karigumba cherak asida hariba Myanmar macha singasina lotna senthok ki ba yaraklabadi makoibu waren amata yaudna amuk hanna fazin ba yagani punna Myanmar macha humfudra tare asigi manungda yangkai manga amana nupini manga amana angangni amadi lemhauriba sing aduna nupa ngaktani panba yaba wafam amana Myanmar da tangdu leita da ba fibam ama lakibadagi Myanmar macha kaya yumthang na ba leivak singda lanjana rakhibani nakal amarom da Union Home Minister Amit Shahana phongdokiba wafam amada leivak ani haibadi India amadi Myanmar ani gi marakta hana chatnaramba free movement regime adu chatnararoi haikrabani masigi mathakta yumthang nariba atopa leivak singdagi mitop sing India romda kanglon kaina changsilakpa thingnaba Indo Myanmar border sambal khawagi thabak paikhatba hokra Bani. Hauzik Togliba Lan Asida Maitei Sing Sokpa Yarui Haibaga Lunina Awaba Taraba Singda Mating Pangnaba Asamgi Hozai Amadi Golaghat District Taki Lakibi Ima Sing Bungasi Manipur Kaitel Nupi Maruf Kwaramban Kaitel na Taram na Okre Kwaramban Kaitel da Taram na Okiba Aduda Manipur Kaitel Nupi Maruf ki General Secretary Laishram Memaga Lunina Ima Kaya Susarugyaki Hozai Amadi Golaghat District Taki Lakibi Ima Sing na Kwaramban Kaitel ki Ima Sing da Achamba Khudol Sing Tamki Thaudok Aduga Mari Lenina Manipur Kaitel Nupi Maruf ki General Secretary Memana Hai Tatara Suraklaba Lan Asida Awa Ana Nangliba Maitei Singi Awabada Sarugyaba Lakliba Angamba Mating Pangbiba Asimak Asuki Matik Taganingai ni Thaudok Asina Ekoi Masal gi I Mari Amatani Haibadu Mayek Singna Utpaga Lonina Manipur gi Mapanda Laikrabasu Achetpa Mari Lady Haibadu Ngasigi Thaudok Asina Utli Hainasu Fongdoki Mating Pangba Lakiba Apunba Maira Paiviluf Hozai District Committee ki President B. Padmavati Sharma na phongdorakpada makoina Imphal da lakpa matamda kaithel gi ima kayana makoibu taramna opiba asimak asuki matik nungai amadi haingai leitana thagatpa phongdok jari tha tara faraklaba lan asi athuba matamda loishin biduna hanagum tangdu leitaba lamdam ama oiba oirasanu loinana Manipur gi mapanda joina khundariba maitei singna mafam asida thokliba irang asina maram oiraga iraicha singna nangliba awabada ekoisu saruk yaba lakpani amadi thamoigi oiba angam mating pangpa lakpani haki Manipuri dagi ekoi lejaranglaba maitai hebe ekoi jeba isya kanana su thadat pangabo kanana su mangan nangmo se ngasi gisina maki becha singsina bodai dagi si tana laga imai pen me amwari bai jai je mayam amna war bai bai mayam amna war sida ekoi kari ngai ni phongni haidana ngasi laga yang da makka wa ba su gara ekoi su kari mo Manipur sa tawriba apa phata
kanana chuma kanana lan ba hai ba wakhan lo natraga chu iri cha sin se kari da soi da ke kari da ngam da ke soi ya roi ai koi su budai da le jar su asam da le jar ba su any place na india man da le jar ba su iram da bijati sri mang ba ya roi na amra am ga roi na koi ngasi la koi ba sida ai koi parliament sida le bi ba na tra manipur praja la ke asina hai ngai le ta na thaga chari aduna ngasi gi lak leng bi ragli ba cha sin se loina na tung gi lak da ba koi gi lan se tu na loi salaga cha sin siga harau mong no ba sakam do ke lai rem ba lai rem bi ma gi ma pham da ni jara amu ta di mong no phang jage hai dana koi ngasi si 19 kuram da nei cha sin gi punna 19 kuram jabani ke sia da na me na na se na pa bi da se asam da le jara koi na asam dagi koi si now ipa mari ima mari koi bana mo da la ba ka su bai adu ta ba ku mo da ka ya mai ta ba sa ni na si si di atheng na koi ken na bai do oye ima si su tam me mo gi awa ba ka ai kum da ba sa da ba ka si ke asu koi na loi na kamare na re samare ko se atheng na phun na du na re adu da ngai ba di han la pa ngai ba ga hajik la ko ngai ga ka ina ba lai awa ba na na da ta aba ko buni na mai da su se ta he na hele na kisna pen la ko si da ko na hani di manipuri sina ko ki mari ba mai am sida ha kuna santi ko ina ko bi ba hai na ko so singi kun da ko te da ko mo ko la e santi se kai am ko ro adu ko su imagi lam da santi ga asam da ba ko santi ni ha se ai so ni kya ai kurum ga lak dei ko si khai ga chi ma me am kum da di ai ke ko he se hai ga International Women's Day gi thoram mafam kaya da pangthok nabagum Vishnupur district Sendra da su pangthok rei thoram adu da special guest oina MLA 𝐶𝐻 MLA I Nalini loinana DC Vishnupur L Vikram amadi Art and Culture gi retired director 𝐂𝐄𝐲𝐈𝐒 sarugya Moirang Khunau Mamang Saval gi Santi Club ta hangba relief camp Moirang gi 𝐶𝐄𝐲𝐈𝐒 amadi Wangu Ahal Luf amadi Laisoi relief camp ta leiba mioi singna mana saba pot sing miyam da yang hanki thoram adu nupi singbu pungning thogat pagal loinina relief camp ta leiba mioi sing da hena mating pangbagi wakhalon da thoram adu pangthokpani MLA 𝐶𝐻 na mitai nupi singna malemgi nupi singdagi hanthabanate atai nupi singa changdam nabada watana leibaga loinina aikhogi nat amadi culture bu ningthina yoktuna thamlabadi hena malemgi mamangda sautok saningai oigani haiki 𝐶𝐄𝐲𝐈𝐒 na manipur gi nupi kaithal asi malemda ani sudaba itop topa Laigi wariga sagon naba kaithal ni masina su aikhogi nupi ge henba saktam ama malemda utli haki Ita North East Women Network na senduna thoram adugi loisilakpada handaki lansida matau ningtina tauba miyangi mateng thamoi singna pangba akhanaba mioi 13 da Social Service Education Entrepreneur Amazing Mother Award Healthcare Inspire Women amadi Best Relief Camp ta sel yauna certificate amasung memento khutsinaki Women empowerment ne haragasu mi amabu respect toba haitraba niti niyom chumna chatragadi women empowerment gi wahantok leiroi haina Nauria pakhang lakpa AC gi MLA 𝐂𝐶𝐸 na phongdokre wafama singasi all Manipur Working Journalists Union Amsuna Sinduna Manipur Press Club ta pangthokiba International Women's Day gi thoram ga mari lerena phongdokibani thoram aduda Nauria pakhang lakpa Assembly Constituency gi MLA 𝐂𝐶𝐸 Social Welfare Department gi Joint Director Banti Singh Konthaujam amadi All Manipur Working Journalists Union Amzu gi President Bijoy 𝐶𝐿𝐻 su saruyaki thoram aduga mari lerena MLA 𝐂𝐵 na hai Yum ama panba matamda nupi singi thodang yamna chawi politics ki lamda oirabasu hiram ama hekta da nupi singi thodang yamna chawna lei loinana manipur da nupi singbu awangba thakta thamdaba yadi haiduna khanba nupa kaya amasu thoklakli adubu nupi da yamna mathau taribasi isagi ijat khakta natana haksang fabasu mathau tai isagi imung dagi hauraga niti niyom chumna chatlaba matamda ta afaba khunai ama ohenba ngamgani isagi imung da semdok tana mapan thong da semdok pakhak ngamloi nupi singna lamda masida kadai fawa achawa thodang loraga laki haibadu miyam khudingmakna khangnaraba wafamni haukiba chai lisingani kunumdoi gi me ahum dagi hauduna thokliba laibaktiba thodokta nupi singna loriba thodang asi yamna singthani ngai oi nupi singi lingzel manaba thauna leiba maong matau asina thabak khudingmakta mai pakpa ngamlibani state asibu mingchat purangnaba honabada sanabagi lamda oirabasu nupi kaya mai paktuna lakli haina su phongdoki
वारबा चीरबा तानफमदुदा अखोइना क्लब द चटपा खोटपा लेकाई की करी के अखोइना तुम शेयर तौजबा अमा मतें सुन तौरपा खलक तौरपदुना मरम ओइरकांदा थेंगरकपदु हाइदि लाइफसे हानादि थोंदे दुबु अदुगी मतमदुदा थेंगरकपा मतमदुदा यामना फिबम दादबा अवावा येंबा ngамद्रबा मामा ओइदि कयाना नुबी ओइदि कयाना कोविड की लाइबा मनुदुदा नुपा मतना नुसा साग्रबदुदा लंबातुदा हाइदि नुपा सिदबदि नति दुबु साग्रबा मतमदुदा थोकांदा कोइ पोचै हाइदि चेन चाक चिनी कयगादु ngaइदिबा नुपी ngakतना हाइदि नुसामरतुदा नुसागि मेशा खांगाकांदा कोविड की ददी अखोइ मतमदुदा चेन चरा मा हाइबसे यामना मतमदुदा भ्यालु लैगिबा ꯖꯤꯔꯤꯕꯥꯝ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯤꯡꯗ ꯂꯥꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯍꯦꯟꯒꯠꯂꯛꯄꯅ ꯒꯚꯔꯟꯃꯦꯟꯠ ꯄ꯭ꯔꯣꯄꯔꯇꯤ ꯀꯌꯥ ꯃꯥꯡ ꯇꯥꯛꯂꯛꯄꯅ ꯑꯆꯧꯕ ꯂꯩꯕꯥꯛꯀꯤ ꯑꯃꯥꯡꯕ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤ ꯑꯃꯗꯤ ꯋꯥꯏꯜꯗ ꯂꯥꯏꯐꯇ ꯑꯀꯥꯏꯕ ꯀꯌꯥ ꯄꯤꯔꯛꯂꯤ꯫ Section 26 Clause 1 and 30 Clause C of Indian Forest Act 1927 gi matung inna Reserve Forest and Protected Forest lamai thaba asi law gi wangmadani ek asigi makhada tha taruk fatok piba natraga lupa jamanga fine lowa yai hari Maramasina miyamna hariba thabak asi tawbidanaba amadi lamai chaklakpa matamda Foresta Fair Report tawbirangnaba khangalakli Kuki militant singna landarakpa thatara suraklaba fawba India ki Prime Minister Narendra Modi na wahi amata hairakdaba amadi India lengakna lan loishinaba honabidi haina miyamna pendaba kaya fongdoknaduna election pangthokpa yaroi haina lauzarabasu parliamentary election pangthoknaba thaurang Manipur da su tawba haure Jai asigi April natroga May thada pangthoklaba yai haina panariba parliamentary election asida polling station oigataba Thobal district ki periphery area da leiba Mafam Singdangasi DC Thobal Hantem Subas Samadi Thobal District Police ki SP Rakesh Balwal na luchingba team amana chatuna yengsinba haukre Yengsin khongchat adugi sarukama oina district asigi manung chanba Technopal district ki khun kayaga tainana leiriba hairoki ingang lokta chatuna yengsinki amadi mafam adugi Miyamga wari sanaki hairok AC polling station singda chatuna awat apa sing yengsin kiba khongchet aduga mari lenena DC Thawal Hantem Subas na paumi singda haikibada election ga mari lenena polling station singda leitaba yadaba facility sing amadi ECI gi kangnon mayam ama leiri madu check toba chatpani hairoduna pangtoka doriba election asida miyam da su support tobiduna yamna ingna chingna pangthopa ngamnaba district administration honarakpada mating pangbiu haiki Thobal district sigi manung da leiba kuiga herok AC gi tongan ba polling station simsi ekoi district administration ki side amasung district police ka loina chalaga magi awada pa ekoi check tawjabadi herok ki ekoi gi amna manung hanjalaga leiba ingang lok aiba mafam duda su district administration amasung district police chalaga ekoi gi praja singa interact tawga makoi gi awada pa kari lege haibadu su khanabagi ekoi pulaf oina tawjaba program hai tare ado election din naksalak bagal loina na ekoi gi polling station singsida leitaba yadaba magi akoigi assure minimum facilities haina akoigi ECI ge norms mayam ama lei madusu akoina checking to butachabani duga lakadoriba election sida akoi praja mayam na sajok pina biraga akoigi yamna ingna pangthokpa ngamnaba district administration na honara puda district election officer na honara Leibak asi kannaba honabada ekhoi punna amata oina apunbagi pangkal ama sagat patangai fade haina Kairao Assembly constituency ki MLA Laurembam Rameshwar Meidina Fongdokre ngasi Imphal West district ki manung chanba Larin Kabida leiba Universal Friendship Organization UFO Northwest Division awang nongchup pana tengol lakpa loishangda numitara mangani chupna sadagadauba Holiday Peace Camp haudopagi tharomga mari lenena wafam asi fongdokibani Thoramadu Kairao Assembly constituency ki MLA Laurembam Rameshwar Meidai Bar Council of Manipur gi member Khwarakpam Iboyaima, Imphal West Women Wing gi President 𝐂𝐄𝐲 Pakpi, 𝐿𝐴𝐷𝐃 Kadangban GP gi Hanagi Pradhan Elangpam Prem Kumar, 𝐿𝐴𝐷𝐃 Kadangban GP Ward number 1 gi member Nongthombam Bagirat amasung Ward number 2 gi member Soibam Rajeshwar Susaruyaki Thoramaduga Mari Lenena Rameshwar Hai Manipur da thokliba lan asina maram oiduna maitei naha kaya thawaina pontha pikre handak thokliba lan asida Kautruk Kadangban gi mafam asi maitei singi yamna maru oiba mafam ama oibana mafam asi section na ngak senduna thamnaba honasi Manipur da khagemba ningthogi haktakta Thokiba lan gi thodok aduga handak thokliba lan asiga manai lan asi mapung fana thengnana bai khoi yamna section ba amadi kanna su nomduna isana isagi sathok puthok padas
पुथोकपसु मथौ ताई लान तौरे हाइदुना लेथोकपा ताराबदी अखोई तुंगदा यामना अवाबा मायोकनरकपा याय हाइनसु फोंदोकी सेमाइदी नाम यारे पुलितान भाव यारे बिदि लोरे सिरिकेशन मा बिदि लोरे तो फाउ मते हाय पुनम मुई पायक लेरे मोरे जिरी अदि इम्फाल पुला बिलकुल लिता थलो कोइ चप यादे अन कैदो कोइ सि सुबनो मयामना कनो मथौ ताय तका सु होनर सु कोइ सागेना मतम सुनो पोसिंग से कोइ लेबे तका खनदुमा कोइ यो फोटो मेंबरसिंग मयाम हाइने कैदो लेगे हनबे यावे दबो आइना मयामदा मता थंजलिंग बदे कोइ ai samaksu koyo poi sada member mane ko yamwanna adum sigi fil sida maitai singda attack taw to ma gi moi kai do ko ya ga ko naina ga dum yawa adum lai ko na pana ba thabo adum pop tai ko na ngali ngai ai election mai pa ko adum chala ga hari ba sigi petena mi le kai do ko maitai ko shalo lai ko si ko nei nei abi khan khau da nga si di moi na ko mai am da ko shalo ga attack taw kre adu yam no ko na naina ga do se kamai to be da ko ji Imphal Maidesi na tawa ko bilam ya ko question la kan mo gi Imphal Philippines jaga sa ko shoot camp tham jala kan ko na ban time to da ko ko solution be ave plan mo ito aduga sinya de mo question la la to very no to so why ke thil jaga da airport line da uri po kendra ha ga club sang side da mo ko ye de gi pham ng lam lo sel ga pa ngai de sel ko mo ko lu to ka yam na to Maidesi mo to provision ya gi plan to ko ni basin ka ga secretary da ayam officer sing IPS Government Hindi Teachers Training College Imphal amasung 𝐂𝐄𝐸 anina susunduna International Women's Day gi tharam ngasi DM University campus ta leiba college asige multipurpose hall da pangthoki tharam aduda saruk yakibi ICP RTI and Head Investigation Division MHRC Mamata Wahengbamna nupina Khunai asida kayam chawba thodang lowi haibadu malem miyamna khangnarakpadagi International Women's Day gi thoramasi pangthok narakpani haina phongdoki loinena mahakna police officer amana thengnarakpa mahaki punsigi experience kaya gi matang dasu wafam kaya thoramadu da saru yakiba mahairoi amadi oja singda share tauki thoramadu da college asige principal professor TH Asa Sinha staff sing amadi mahairoi kaya na saru yaki mayam na sumato puning da koi ani ni thama matamda amana hek soya pa matamda amasi soida ni do dihen wa burden wo do adu koiduna asa ikharina thaba ngamda partnering tam de panamda adu adu mana bido amu counseling to ra kai to re nan kai problem di akoina solve to ma mu da la ya da to yung di to no koida nupan issue ro de feda in laws issue ro kai no kai no masih ada soal lain pada ni. Masih ni ansi tinggal apa matungga. Kena kita kena besi. Masih computerized way boleh. Lain asal hiba ni amana hai. Berjalan ni amana ni keren. Gari han udro suruh. Namai apa no ba. Petale lagi si. Polis kuda lagi intele polis station. Creative Fitness Center ama Imphal East District Deputy Commissioner Kumantem Dainana Komidok Bazar da hangno mimatung inna hangdokre Zim hangdokpagi thoramadu da DC Kumantem Daina Additional Deputy Commissioner Samim Ahmad Sa amadi Creative Fitness Center gi founder MD Samir Sa Susaru yaki thoramadu ga mari lenena DC Dainan High Fitness Center asi hangdokpana lamdam asida leiriba naha singbu masama u fawa tinjang kaizang daba lamdam ama semnaba honabada inkhalak liban naha singi chawraba thodang kaya Mayai kaba nisana lamdam asida piriba chaitheng asi thengnanaba honabada inkhalak liba naharo singbu sana khonabada hena mayon onsin naba aikhoi punna honaminasi haina so phongdoki kai sida amade samasa sida asi makso thokplane ira asina mara moraga sa sida tawraga leikhina punam asibu mainstream lomda pusakna na baina ai wakhanda lejai tasena masigi fitness center asina ai samasa sida ai naharon sing tunga horokata bu miren sing tingan kajang wa bu oinana bagidama ai ngasi center se mapuina hanjabani ngasi Creative Fitness Center haiduna khoigi fitness ki lamda khoigi ngasi gym
with aerobics facility hang comedy bazaar da ngasi inaugurate tawjaba asida aina mayam da haizening badi khoigi founder khoigi Mohammad Samir Shah amasu moigi magi teamnas hangduk chari venture asida khoi mayam naha oiba comedy bazaar da akoi bada lairiba naha singna gym asigi facilities lobiraga aduga henna masamu phaba society mo oina ba aduga khoigi hojik society da effect tawriba drug abuse na chingba sugumba problem asidagi sugumba venture asina sugumba anoba hawdoraiba singsina khara da orashu saphaba piragani duga prevent tawba ngamgani haba haizaningi du ngasi Committee on Civil Societies Kanglaipak CCSK amadi Students Union of Kanglaipak sukna irom Meizrau da leiba Meizrau Model English School da Chatuna School asida tamniba mahiroi cham hofudra mapan gi award passing yeng sinduna mating pangkre mahiroi singasi ayambana Charel Mangsil Wangu Lengobi Lengangtabi Pombikok Tangzeng Sugnu Sero Gwaltabi Fayeng amadi Chorchanpur na chingba mafam singdagini mahiroi singasigi mama mapa sing ayambana relief camp ta leiba amadi khungakpa singni mahiroi singi chaba thakpagi danatana lairik laishusu fazana tambirami culture ga mari lenaba program kaya su takpi tambirami masida lenga ki maiki degisu ahen ba miteng sangbiu haina CCSK gi president Jitendra Ningomana appeal tauki mahakna hai punna class 5 tagi 10 4 gi mahiroi singna se naba uniform amadi class 5 tagi 8 4 gi lyric sing pire masi manipur lenga ki education SK director L Nandakumar na pirakpani hari makata na award pa singsu yengsingani haina president Jitendra na phongtoki bagal lorena suki president na so mahiroi singi award apa sing mating pangani haiki Miyamna sak khangnaraba artist ama oibata natana mahairoi singbu yokpi thakpi bagal loinina mahi masing tambibagi achoba thaudang loriba miyamna oza tolhan hairaga hena khangnaba sograpam hemantana hai asuk kuina warakpa asida CCSK amadi suki maikidagi mafam asida lakpiduna angang singi mating kharada oiraba su pangbirabasi hainingai leitana nungaiba fawi Kulsiki to pamani jama mana mayang mana ko mana hari bostu sada samu buntu on dirang ma pani kam tu moti samu na bo mayang si ne fuwa pan amana original ko di local ki sada dir oiba aduga ne bo mayang se duna hojiki mani bulli le riba ko ji lanse na maram udina magi community sin magi mama pasi la do bunjo ba ai ga mapa sin la na ko ne riba mama sin se le ya le riba odu mama ko riba odu le riba ai now sin ai ta sin se bo na ta se ni yu su do di ko ni ko di wang lu di sai de gi di sa du ko di gi lai ngo di gi aha jan bu gi area ni da ko amu mo ye ke ma ke ni do masi gi area si aku di tamona magi on fio ko sa hai da Yung mo sa batapa di jangan susah tadi suri mayam pindah tahu mai pindah tu kamu tu betul mereka begitu mana begitu aku bukan lah si begitu ubedi aku ni maksudnya ni juga anak sin kelas IT kena kelas yang kau bagi macam tu sini ni ni pun mayam tu sebelah tu je mana satu sini nak ambil apa uniform school ni siapa pun dia tu pandor atau dari bang itu pandor itu mesti tu ke semua yang kau ada maka tahu ke kelas IT kita naik ke IT mobil itu bila tadi ke hai betul betul asal yang nak kau yang mulai kau aduna suki presiden lagi na di CCSK di lagi na simptom ben sosial situasi yang lagi na bila soalnya asa apot pipi apa ada ini meterin yang pipi apa juga satu sini itu sendiri meterin yang pipi apa saja nungai paui More police ki IZ gi ka semjin sajin naba nung lengoi purakpa maitei pangal ani khutlai paiba ku ki lamhenba singna fajinduna thamlaga yamna tamthina fubiraga thadora khre hari makoina purakpa gari fajinduna thamhaure thodok ase yumsakaisa numit ki numidang wairam pung manga khar helakpa matamda 5th IRB na leiriba KLB post manaki M channel village ta thokibani khutlai matik chana paiba ku ki lamhenba singna tamthina furaba maitei pangal ani adu Imphal East district ki manung chenba kairang dagini makoi ani amana gari ki driver ni amana handleman ni kuki lamhenba singna furaklaba driver adugi mamingna MD ala kawi aduga handleman aduna amin kawi makoi ani tata dipper amada more police ki IZ ki da nunglengoi thanaba lakibani adubu kuki khutlai paiba singna chano village tagi gari ga konena faduna puraba matung thadorakpani hari
Commando complex language in by when Koiti, Tiban Puni Rembo. Chumeko? Yamutina Banconina? Anira Kako. Anira Kakoni Shiba Arabanico. What up? Pull it up! Pull it up! May ahumdagi hauduna hauzik fawa loishindana lairiba kangluf anigi irang asibu tangdu leitaba puraknaba honariba maitei pangal singbu baligi hameng oihanbiganu haina United Maitei Pangal Committee Manipurna fongdorakli ngasi Manipur Press Club ta pangtokpa pawgi mifam amada United Maitei Pangal Committee Manipurgi spokesperson Reis Ahmad Tampakna hai Moreda nomagi chara taliba Maitei Pangal anibu sakhangdaba singna tamthina ot naiduna fu chaikibagi thawong adu akanba maongda condemn tawi lengakna thaudok asida chenariba miyoi sing athuba matamda Fanaba Honabiu, Lamdamasi law and order latebaga chaf manare, Ngarangi Thaudok Asiga Mari, Lenina Semkiba, J.A.Sina Makal Makakayagi Kongjang Sangsilakpada, Committee Asinasu Saruyabaga Lunina Sogatkani Haiki, Mark Namaka Taradun Hai, Tenkang Kayada Maitei Pangal Singbu Asumna Hek Baligi Haming Ohenbagi Tawang Ama Oirak Libasi, Lepiu, Maitei Pangal Furumna Tangdu Laitaba ing Tapalamdam Ama Ohenaba Honabada, Achoba Taudang Loduna Lakibani, Houseksu Adumak Honari, Loinana Lengak Nasu Ngarang Tokiba Live Activa Taudok Adugi Justice Fangnanaba Honaduna, Furuf Kanglup Kudimak Nusi Janana Lemin Naramba Adu, Hanjin Hanaba Honabiu Haiki. Tuzungai pada kiba anda fikir lagi kiba Mei tang tahun 2023 lagi Manipur dok werat kiba mayam singa sida ngarang mak ekoi social media mukung na Facebook, Instagram, mani WhatsApp group sinda yang kena viral werat lagi. Hai betul dok kasi ngarang ekoi di yang na tamtina nioi anikhat social media da ekoi di fuba da ekoi si ekoi kari hai kare masaki. Body singsi macet ama hau handana yam sathina tamthina ekoi miol bigi minungsi matat macet ama hau yaudana yam sathina kubi rakraba driver ani hairiba makoi adesi yamna chamjaba nongmagi sara tanjariba gari driver ngakani. Public Health Engineering Department ta thavak toriba work charge employees singi confirmation taunaba State Cabinet athuba matamda waref laudrabadi akanba khongjang changsilagani haina Joint Coordinating Committee of PHED Workers and Employees Organization Manipur and All Manipur PHED Employees and Workers Union ki maikidigi fongdorakli ngasi Joint Committee asina Sanjana Manipur Press Club ta pangthokiba Paugi Mifam Amada, Joint Committee Asige Advisor SAS, Hainingam Singmon Sangna Fongdorakpada, Manipur Government ki Engineering Department Ama Odiba Public Health Engineering Department at Tavak Toriba, Work Charge Sing Asi, Sing Jay Tara Subada Pifam Topa Confirmation Charge Adu Jay Kunmari Suraba Fawa Pidana Lady, Atopa Departmental Ladyba Singidi State Cabinet na order talk to na confirmation Piba Yaukre, Maram Aduna State Cabinet na Tuba Matamda PHED gi Work Charge Singi order talk Pidrabadi, Akanba Kongjang Sangsilagani Haina Fongdoki. Security Force singna ching amasung tamgi mafam singda thiva humbagi thabak chathabaga loinena area domination tawbada Chorchanpur district tagi yamleba khutlai sing fagale police tagi fangba report amagi matung ina Chorchanpur district tagi magazine yauna M16 rifle ama magazine yauna 9mm pistol ama hand grenade ani Chinese heavy explosive hand grenade ani single barrel ama improvised long range mortar ama 38mm anti riot with rubber bullet AMM AK Ngapigani AFK Punegi cartridge ani SARP tear smoke cell ama CS tear smoke cell ama tear smoke cell soft ama combat dress amadi Kungup ama fagale hari Lonina National Highway 2 amadi National Highway 37 da port puba gari Chama humfudra mari amadi chani humfutaru akanba security ga Lonina thoklakre SCERT Government of Manipur gi micheng makhada 𝐂𝐄𝐲 Cell GM College of Teachers Education Imphal amadi Department of Education Liberal College Luang Sangbam anina punna khusam nadrungasi Alignment of Teacher Education and School Education as per NEP 2020 haiba theme da yumfam oidina numinini chupna state ki thakta chathagadaba seminar haudokre DM College of Teacher Education Imphal gi hall number 1 da pangthokiba thoram aduda SCERT gi Director Dr. Ayekpam Singlen Khomba Meidei DMCTE ki Principal Dr. R.K. Lokendra Singh, Liberal College Luang Sambam ki President Professor N. Sanjoy Singh Amadi, Nambol L. Sanoy College ki Principal Professor W. Joy Timor Singh na Mathang Sina Chief Guest President Amadi, Guest of Honor Singh Oina Saruyaki,
Chief Guest ke waral piraduna SCERT gi Director Dr. Ekpam Chinglen Khombana haikibada Oja Singna Fangba Losing Gyan Singh Mairoi Singda Chapchana Fanganba ngam laba matamda Human Resource Mapung Fana Chakotpa ngamgani Oja Singna Teaching Learning Process ta Fangba Anoba Losing Gyan Singh Putoktuna Mairoi Singda Kanganbagi Tangai Fadaba Lady NEP 2020 gi matung inna lakadoriba 2030 da Mapung Faba Mairoi Singh Putokpa ngamnaba Oja Singh gi achoba thodang lei haiki Seminar asigi convener 𝐾𝐄𝐯𝐬 Associate Professor DMCTE Imphal na pangthokliba seminar program asina Oja Singh da henba knowledge pibaga lonina NEP da yauriba content sing hena khanghanbada mateng oiragani haiki theory amadi practice ki marakta leiriba gap asi lehandanaba Honabada skill education ki maru oiba lady SCERT na honglakliba education system asi khangbiduna haugalakliba mahairoi singbu national level yona chatpangamnaba state asigi school education asi samdokpaga lonena teacher education ajoba thodang lounanaba seminar asi pangthokpibagi damakta suthagatpa phongdoki seminar asida technical session ahum thamduna tongan ba teacher training institute singdagi oza singyauna invited talk marina panel discussion tawduna khana nainaraba singna document oina putoktuna mari lenaba education department ta pisingani haiki job di yaroi ai bla ko matam sida ngasi di school gi labi college university ko dima pak chaung ko matam sida digital education su kari thudang lo de hai bse choi da maki dakar hoi gani khali maram di ngasi di school gi thakta university gi thakta skill orientations hagadra skill yaw di yaroi hanagi traditional narrative of theory delivery si yaroi Masago critical thinking, decision making, problem solving, innovation, aduga loina communication skill ki SCERT aduga Manipur government ki makhadale ro samagra shiksha Manipur University khudimak singchina punjalakanda continuous program aduga syllabus formulation aduga continuous exercise for developing new dimensions pedagogy adagi research khudimak singchi tawrakanda Ministry of Education na piraiba khongthang khudimak singchi da koi yawrakanda lebak singi miyoi sing duga hawalakliba angang singsina jati gi thakta yumpham chena phammakanda maruiba sinpham je pangthok nganda ekhoi gi leibak se su bharat gi leimai da matik chaba mi ama oina bo khona gi pandal phangnaba digital education si mathok tai haibu khanjara kanda ngasi gi sing seminar se pangthok se Lakliba April thada pangthoka doriba taranipan suba Lok Sabha mikhalda irang asina maram oiraga relief camp ta leriba bot thada ba yaraba miyoi singbu akhanaba thorang amagi makhada relief camp singda bot thada hanbagi matangda Thada hannabagi matangda ngarang Deputy Commissioner Thobal Hantem Subasna mifam mapu oijina mahaki conference hall da political party singi mifam ama pangthokre Thobal district ta leriba tongan ba political party singi mihut singa masung district election officials singna sarugya kiba mifam aduda district election officers oiriba Deputy Commissioner na handaki Lok Sabha mikhala sida internally displaced person singi damakta akannana paikhaliba scheme internally displaced person of Manipur in relief camp ase mai pakna paikhatna ba honabada political parties singna mapung fana sogotpagi tangai fadaba lei haiba wafam phongdoki Forest Fire Prevention and Management FFPM Scheme 2023-24 ki makhada Thobal Forest Division na sintuna ngarang conservation and protection of forest resources from forest fire haiba hiramda nomagi oiba awareness program ama Thobal da leiba Forest Division Complex Office Complex ta pangthokre Thoram aduda retired Chief Conservator of Forest A Varvindwaja Thobal Forest Division ki DFO Dr. 𝐂𝐄𝐶 amadi People for Animal ki executive member Deepak Hodamna DAS member singoina saruyaki lamai chaklakpa matamda miyamna kari tawgadagi haiba hiramda People for Animal ki executive member Deepak Hodamna resource person oina wangang kiba awareness ki thoramadda mahairoi kaya amadi Thobal divisional ki manungda leiriba Joint Forest Management Committee ki member kaya su saruyaki thoramga mari lenena divisional forest officer Thobal Dr. 𝐿𝐿 na haikibada hauzik lamai chapagi matam yausilakpa amadi mafum kaya da chingda lamai chapagi report sing lakpa horakpa asina maram oiraga miyamda forest na ekhoida piriba kanaba kayabu khanghanduna miyamna forest bu nungsiba fahonba masung lamaina chingba chaklakpa matamda kandaba yade habigi wakalon adu miyamda fahonnaba panamda ngasigi awareness program asi pangthokpani haiki forest fire lamai yawiko adu asikari dino why je hare se the forest fire season has started and we have already encountered 2-3 incidents of forest fire in my division.
and now is the right time to give awareness to the JFMC members, students, and NTFP collectors. And now, right time for the awareness program is Patanjana, Mayami, Bengali, Zanabagi, the Mountain, Sinjabadi, awareness program is forest fire protection, conservation and protection of forest resources from forest fire. Forest resources, forest conservation and protection from forest fire. Like we are very, human nature and we are very selfish. Like or except as we are very selfish. Ningtham Pambigi Manungda Khwaidagi Sentok Leiba Thavak Suwadaba Atenba Matamda Laina Sendong Leiba Pambi Ama Oiriba Hangam Hunduna Cluster number 3 Oiriba Visupur District Tinungai local da Hunkiba Hangam Sing Housing Mapung Fana Pabaga Lunina Lokpa Hore Tinungai Ward number 5 Tagi Toksam Tanin Namadi Mahaki Tim Napuna Low Pari Kunda Hunba Hangam Lokpa Hobaga Lunina Mamang say the tin Taramuk Lokibadu Handak Jaigi Oinadi Tin Kuntragi Matakta Lokpangam Lehari Maramasina Matang Jaida Su Lengana Matam Chana Hangamaru Asi Lomi Singda Fangan Birabadi Jeff Minister na Lobuk Sing Matam Chupada Sangna Lehening Bagi Wafam Adu Mangfauna Bangamna Bahonagi Haina Fungdoki Loinana Hauzik Satariba Lan Asi Atubada Loshinduna Lomi Singna Apan ba amata leitana sunom duna potok hena putok pangam na ba khona zagi haki furuf kayana kundari ba lamdam asida furuf ani khakna khanaraga atai furum na tumina leisin ba sin nungai te maram asina lengana lan asi athubada loishin na ba khona bi haki arabda maroiba paw amuhana pisari Kuki militant singda India lengana khulai oina insilabra haibigi chingnaba leire haina taragi chaisugi chairperson senior advocate Khaidem Manina Fongdokre Manipurgi irang kangluf anigi marakta thokpani center da tainaganu haiba union minister Kiren Rijijugi wafam handokata bani haina MPCC ki president 𝐂𝐵𝐵 Fongdokre Myanmar macha humfadra taret ki manungda taret ngasi helicopter na more fawa puraga tamuda tindokre Northeast Windona Sandok Sari Benimidangi Pau Matang Sadaloi Sari Biang Tabiri Singbu Amuka Hanna Chan Mabamna Kurumjari